미네디. 가시 양동이 많아. Good morning guys. Welcome back to my channel. मैं nungaibina khali. Ngasi lockdown. Loino mo hangagum ni ka. Pung tere na pung mga bo. Ay ngarang je akoy gi janam gi azar sem bado. Madudo na barbelli habni na ngarang na akoy sem ba kan na sem madu video do ina namaga editing le na hapok dra ka photo na ko. Odo horengi horen blog sigi marak ta tanzame yang ai dum hapsara gi kamai to na sem gani gi to madu de na ai video ka pa ko na number ne ba nang sa ga da saro ai di horen nang lamaga हे पोसु भी चलू गिने अब तो लाका ने चार्जर है अंगांग तो मेरे चार्जर है तब फोन के दौर है ना अरे आओ बाबा तो सोई ना तो फिर नहीं लगे बंदर की तब फोन हो दी बने यहाँ से ते हो दी नसी ताना मन तो हाँ से ते तो हो अमान Mantolo ye, kamu coba aja ya dana, bambun tu. Hari ni hajim mata bisa dah. Usul तो करके है कि ना बामू ने आउटे भी तो मोइन तो तोरगा करके भी है कि ना मोइन आता तो पका नाम तो हाई जब मोइन आम कनी नहीं सूती नहीं कोई आई की होने है आई दी होने हलाकान तो इन्हें सारे ने आई क्या कान में पोतरी बसार से Pangan lo. Kamu boleh tak gitu ino, hobi cakap ni tu. Boleh kamu. Kamu tu mahal wala ba. May nagsasaw may saning dito ni sa kamu. मैं जुमूर खरा तौरी से अगी कैमरा में लाकदबदो दिल्ली दम लई लेरेब तारीख कुन मोइन डिस्पाच तौर दुम जनकपुरी कनोदा पोस्ट ऑफिस हाइगद्रा अदो साइदगी मोई कस्टमर केयर का वरी सानबने अदो ngang ki aina dal to bakan da customer care dudi ona banina parak pa mi do ona bina mun pa na pairi to nupi no paire ba aduda nupi mana paire mana hai je moi technical issue lebe yawi update to pakan da aduna nangi post office chalaga hana check to piro aduga hojikti mu lockdown lebi nimi kun kumanga ni mukchang ba yawi mode yoktraga di complaint lodge to sine ba ko aduna adigi mo aigi subscriber maming sawas haiber male ko man nan number piak mane ma tamo ai speed post ki lei tamo gi nuai tabal le rega di mo do dum haibiro ma kino to ke kana ga mana ma gi number do on the facebook ta thara pone to ai ma ga ju wai sanare mo ngon de gi ju aina khangning ba idea do lokthoi ba logre ba ko mana ju haire aduna ai hoji कोई इम्फाल पोस्ट ऑफिस चलगा हाना येंगुरने बा हादि पोस्ट से यौरी यौरक्ते जे मदुगी मतुंगिना कंप्लेंट जे लॉस तौरगे अदु नै न हजे सोइदना लाइक फदना यौरमगदि याम फरे को मोने जे अदना तौरगा कस्टमर केने जे चेकिंग तो बकान द सोइ कोप यावी अदना पोट हाना यौरप्रे येंगो हाइरे बको 10 days सु हेलाबिना लाइक फदना ताले मोने इम्फाल पोस्ट ऑफिस ता केम नवाइने nangai sum thoru bodo sum thoru da na mu thongdor boda koi gi haita bodo adu gi ta di me am ka thong nei je ha thong sa khalal lo re go chum na go hi je li je kari maning do no hai do no khang dre lam phen da gi lak pa ne ba
ꯂꯤꯗꯣ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯩꯅ ꯒꯨꯒꯜ ꯃꯦꯞꯇ ꯊꯥꯕꯅꯤꯗ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯥꯔꯛꯅꯕꯅ ꯑꯗꯣ ꯁꯤꯗ ꯂꯝꯕꯤ ꯑꯁꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩ ꯂꯩꯔꯝꯃꯦ ꯀꯣꯏꯂꯥꯁꯁꯨ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯑꯗꯨꯗ ꯂꯥꯛꯏꯅꯦ ꯃꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯣꯛꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯔꯝꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗꯐꯣꯟ ꯀꯣ ꯑꯦꯝ ꯑꯥꯏꯒꯤ ꯃꯣꯏ ꯁ꯭ꯇꯥꯐ ꯑꯃꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯥꯅ ꯄꯣꯔꯛꯀꯗꯕ ꯑꯅꯤ ꯄꯣꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯃꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯃꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯅꯕꯒꯤꯅꯤꯀꯣ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯃꯥꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯅꯦꯕ ꯑꯩꯅ ಅದನ್ನು ಹಜಿ ಪೋಸ್ಟ್ ಆಫೀಸ್ ಅಂತ ಚಲುಗಿಗೆ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯄꯣꯠ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯩꯒꯦꯅ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯑꯩꯒꯤꯁꯦ ꯄꯣꯁ ꯄꯤꯁ ꯃꯅꯨꯡ ꯆꯪꯉꯦꯕ ꯑꯗꯣ ꯃꯣꯏꯁꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯣꯅ ꯍꯥꯏꯔꯛꯄ ꯁ꯭ꯄꯤꯠ ꯄꯣꯁꯀꯤꯗꯤ ꯑꯗꯨꯗ ꯆꯪꯉꯒ ꯍꯪꯒꯦ ꯇꯧꯔꯤꯅꯤꯀꯣ ꯀꯥꯏꯗ ꯍꯪꯗꯣꯏꯖꯥꯠꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯪꯉꯨꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯇ꯭ꯔꯦꯀꯤꯡꯗꯣ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯅ ꯊꯥꯈ꯭ꯔꯦꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯄꯤꯟ ꯅꯝꯕꯔ ꯑꯣꯟꯅꯩꯗꯨꯗꯤ ꯍꯥꯏꯕ ꯑꯗꯨ ꯄꯤꯟ ꯅꯝꯕꯔ ꯑꯣꯟꯅꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯊꯥꯈ꯭ꯔꯦ ꯉꯁꯤꯁꯨ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯉꯥꯡꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇꯅꯦꯕ ꯂꯩꯔꯝꯗꯣꯏꯁꯦ ꯁꯤꯝꯇ ꯊꯧꯗꯣꯛꯑꯒꯦ ಅದನ್ನು ಅಯ್ಯೋ ಹೌಜಿಕ್ ಚಲ್ಲಿಸೆ ಅꯩꯈꯣꯏ ꯌꯨꯝꯗꯅꯦꯕ ꯗꯥꯏꯔꯦꯛ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯪꯉꯅꯤ ꯑꯗꯨꯒ ꯄꯣꯠꯇꯣ ꯉꯁꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯣꯏꯅꯗꯤ ꯍꯌꯦꯡꯒꯨꯝꯕ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯄ ꯌꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯉꯁꯤ ꯇꯧꯔꯛꯄꯁꯨ ꯌꯥꯏꯕꯗꯨꯅ ꯑꯩꯗꯣ ꯄꯣꯠꯇꯣ ꯂꯧꯈꯠꯂꯨꯔꯒꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕꯗꯣ ꯉꯁꯥꯏ ꯀꯁꯇꯃꯔ ꯀꯦꯌꯔꯅꯒ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯀꯁꯇꯃꯔ ꯀꯦꯌꯔꯁꯦ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯈꯪꯕ ꯈꯔ ꯋꯥꯠꯄ information piba kanta dong sai nupina pekpodigi ni ai sitana lai jaman system sita soibu yabu mali aduna nang tang chalaga yemujo haibane man haije asik chalu budigi mahi yale dana singang tasaram badi ngarang dum takor yara mi adu matanu jo khalu ta bai tare ko asik lockdown jo leibani na khara koini ga chang duga malu doi chu adugi yumda yore ko adu si box se unpack tꯧꯕ ꯀꯥꯟꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯅꯝꯍꯧꯒꯦ ꯇꯧꯕ ꯕꯥꯏ ꯆꯥꯟꯁ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯕ ꯈꯣꯠꯂꯝꯕ ꯇꯧꯔꯒꯁꯨ ꯀꯣ ꯑꯗꯨꯒꯤꯅꯤꯀꯣ ꯈꯨꯠꯇꯨ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛ ꯑꯗꯨꯒ ꯕꯣꯛꯁꯁꯦ ꯇꯞ ꯇꯞꯅ ꯍꯥꯡꯗꯣꯔꯛꯑꯕ ꯉꯁꯥꯏ ꯕꯣꯛꯁꯇꯨꯗꯤ ꯃꯤ ꯃꯁꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯌꯥꯎꯖꯕ ꯑꯣꯔꯤꯖꯤꯅꯦꯜ ꯀꯝꯄꯅꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯨꯅꯦꯕ ꯁꯤꯗ ꯌꯥꯎꯔꯤꯗꯨ ꯑꯗꯨꯗꯣ ꯑꯗꯨꯗꯣ ꯄꯨꯂꯞꯅ ꯁꯦꯒꯥꯏꯔꯣ यारे सीधी आई पाइब यानी अद कई होगी जाए अद कई होगी और बैटरी ने और केबल यारे यारे दी यारे टेन टेन सीले थे वारंटी कार्ड नूने पुंग पारोगी ना माने माने वारंटी कार्ड के कारण unbox story means this the marks to let and then all sile dekha ha na bada look you know sile de ai camera osmo action DJI osmo action camera ko to mana kape ji dual screen yore mamang da sigi front screen me yawe modu gi ne baina khalaga leiri ji
ꯑꯗꯒꯤ 4K ꯀꯥꯞꯄ ꯌꯥꯔꯦ 4K ꯁꯤꯗꯤ ꯀꯥꯞꯄ ꯌꯥꯎꯋꯦꯅ ꯀꯩꯁꯨ ꯀꯥꯞꯄꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯗꯤ 1080p ꯗ ꯑꯗꯨꯝ ꯀꯥꯞꯊꯣꯛꯄꯅꯤ ꯑꯗꯒꯤ ꯖꯨꯝ ꯑꯗꯒꯤ ꯇꯥꯏꯝ ꯂꯥꯞꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯅꯪ ꯍꯥꯟꯅ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯒꯦ ꯇꯧꯕ GoPro ꯃꯗꯨꯗꯤ ꯁꯤꯒꯤ ꯐ꯭ꯔꯟꯠ ꯁ꯭ꯀ꯭ꯔꯤꯟ ꯌꯥꯎꯗꯦꯕ ꯁꯤꯁꯦ ꯐ꯭ꯔꯟꯠ ꯁ꯭ꯀ꯭ꯔꯤꯟꯅꯦꯕꯀꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯎꯗꯣꯏꯅꯦꯕ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯁ꯭ꯇꯦꯟ ꯂꯩꯇ꯭ꯔꯤꯁꯤꯅꯦ ꯑꯗꯨ ꯑꯝꯇ ꯑꯩ ꯄꯥꯡꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯁꯥꯏꯗꯒꯤ ꯃꯩ ꯂꯥꯛꯇꯕꯀꯣ ꯑꯗꯨꯝ ꯑꯩ ꯅꯨꯄꯤꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯦꯜꯂꯒ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯔꯤꯅꯤ ꯃꯩ ꯂꯥꯛꯑꯦꯅ ꯑꯗꯩ ꯏꯆꯥꯅꯨꯄꯥ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯩ ꯂꯥꯛꯑꯦ ꯕꯕꯥꯅ ꯌꯨꯝ ꯍꯜꯂꯛꯄ ꯌꯥꯔꯅꯤꯅ ꯑꯃꯨꯛꯀꯣ ꯑꯗꯣ ꯁꯤꯗ ꯄꯨꯡ 2:40 ꯆꯠꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯣꯛꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯤꯅꯤꯀꯣ ꯑꯗꯩ ꯑꯗꯨꯝ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯅꯤ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯣ ꯃꯗꯨꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃꯁꯨ ꯊꯤꯔꯨꯕꯅꯦ SD ꯀꯥꯔꯗ ꯆꯨꯝꯅꯒꯤ SD ꯀꯥꯔꯗ ꯅꯣꯔꯃꯦꯜ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯩꯔꯤꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯄꯤꯠ U3 ꯑꯗꯒꯤ 100 Mbps ꯀꯥꯅꯒ ꯃꯗꯨꯒꯨꯝꯕꯗꯣ ꯂꯩꯒꯦꯅ ꯊꯤꯔꯨꯕꯅꯦ ꯑꯗꯣ 64GBꯒꯤꯗꯤ ꯂꯩꯍꯧꯕ ꯂꯨꯄꯥ 1,500 ꯍꯥꯏꯍꯧꯋꯦ ꯑꯇꯩꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯒꯤ ꯌꯣꯜꯂꯤꯕ ꯃꯤꯈꯩꯁꯨ U3 ꯍꯥꯏꯕ ꯀꯥꯟꯗ ꯕ꯭ꯔꯥꯟꯒ ꯃꯃꯤꯡꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯦꯟꯗꯤꯛ ꯁꯦꯝꯁꯪꯒꯤ ꯇꯥꯏꯞꯇ ꯈꯜꯂꯕꯖꯥꯠꯅꯦ ꯑꯁ ꯃꯗꯨꯒꯤꯗꯤ ꯂꯩꯇꯦꯒꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯜꯂ ꯀꯞꯄꯩ ꯇꯥꯏꯞꯇ ꯀꯞꯇꯣꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯦꯖꯣ ꯈꯣꯡꯂꯣꯝꯗꯒ ꯆꯠꯂꯒ ꯊꯤꯔꯨꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯣꯔꯦꯟ ꯏꯅꯥꯎꯄꯥ ꯂꯥꯛꯑꯒ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ꯭ꯔꯥꯅ ꯍꯪꯈꯤꯒꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯍꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯍꯧꯗ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯆꯨꯝꯅꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗꯅꯦꯕ ꯃꯗꯨꯅꯗꯤ 4K ꯀꯥꯞꯄꯗꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯀꯩꯁꯨ 4Kꯗ ꯀꯥꯞꯀꯗꯕ ꯂꯩꯇꯦꯕꯕ ꯃꯌꯥꯝ ꯌꯦꯡꯅꯩꯁꯦ 1080p ꯐꯥꯎꯗ ꯀꯌꯥ ꯌꯦꯡꯅꯗꯦꯕ ꯑꯩꯕꯨꯛꯇ 380 360ꯗꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯅꯩꯁꯦ ꯑꯗꯨꯅ 1080pꯗ ꯑꯣꯏꯅ ꯀꯥꯞꯄꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯅꯨꯄꯤꯒ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯣꯏ ꯅꯨꯄꯤ ꯑꯃꯅ ꯋꯥꯏꯈꯨ ꯊꯤꯜꯂꯛꯑꯝꯃꯦ ꯋꯥꯏꯈꯨꯁꯦ ꯊꯌꯥꯝ ꯑꯃ ꯀꯥꯡꯈ꯭ꯔꯦ ꯍꯤꯡꯗꯅꯗꯤ ꯆꯥ ꯌꯥꯄꯣꯠꯇꯦꯀꯣ ꯐꯖꯅ ꯀꯥꯡ ꯅꯪ ꯌꯥꯝ ꯆꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯤ ꯆꯥꯏꯌꯦ ꯆꯥꯏꯌꯦ ꯋꯥꯏꯈꯨ ꯆꯥꯏ ꯀꯥꯃꯨꯡꯗ ꯑꯩꯈꯣꯏ ꯏꯃꯥꯏ ꯃꯥꯗꯤ ꯋꯥꯏꯈꯨ ꯆꯥꯗꯕꯅꯦ ꯃꯌꯥ ꯍꯥꯞꯄꯤꯗꯕ ꯀꯥꯃꯨꯡꯗꯒꯤ ꯀꯥꯃꯨꯡ ꯄꯨꯅ ꯍꯦꯛ ꯄꯣꯔꯝꯃꯦ ꯆꯠꯄꯗ ꯋꯥꯏꯈꯨ ꯆꯥꯗꯕ ꯀꯗꯥꯏ ꯌꯥ ꯍꯥꯞꯈ꯭ꯔꯕꯅꯦ ꯈꯪꯍꯧꯗꯦ ꯋꯥꯏꯈꯨ ꯁꯥꯏꯅꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤꯒ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯋꯥꯏꯈꯨ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯌꯥꯅ ꯄꯤꯔꯤꯗꯣ ꯐꯅꯌꯥꯝ ꯄꯤꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯣꯝꯗ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦꯕ ꯁꯣꯅꯤꯌꯥ ꯀꯧꯋꯦꯕꯀꯣ ꯑꯗꯨꯅ ꯁꯣꯅꯤꯌꯥꯅ ꯍꯣꯔꯦꯟ ꯁꯤ ꯕ꯭ꯂꯣꯒꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯏꯈꯨ ꯁꯤ ꯄꯣꯠ ꯂꯪꯃꯤꯅꯤ ꯅꯪ ꯃꯃꯥꯒꯤ ꯐꯣꯟ ꯂꯪꯗꯅꯕ ꯅꯣꯡꯃꯁꯨ ꯏꯅꯦꯆꯧꯕꯤ ꯊꯤꯜꯂꯛꯑꯝꯃꯒ ꯃꯥꯁꯨ ꯆꯪꯈꯤꯌꯦ ꯀꯔꯤ ꯀꯥꯃꯨꯡ ꯆꯠꯇꯕꯅꯤ ꯑꯝꯇ ꯆꯠꯇꯦ ꯍꯪꯕꯗꯤ ꯅꯪ ꯍꯪꯉꯦꯌꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯔꯥ ꯀꯥꯃꯣꯡꯗꯗꯤ ꯀꯥꯃꯣꯡ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯜꯂꯤꯕ ꯀꯥꯃꯣꯡꯁꯦ ꯑꯩꯈꯣꯏ ꯏꯕꯣꯛꯇꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯄꯥꯝ ꯑꯩꯈꯣꯏ ꯀꯨꯏꯔꯦꯗ ꯆꯠꯇꯕ ꯑꯁꯤꯗꯒꯤ ꯆꯥꯗ ꯌꯥꯝ ꯊꯣꯛ ꯂꯥꯛꯑꯣꯏ ꯆꯅꯝꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗꯣ ꯃꯣꯔꯣꯛ ꯆꯥꯔ ꯐꯅ ꯆꯅꯝꯁꯦ ꯁꯨꯔꯅꯦꯕꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯅꯦꯛꯁ ꯇꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯌꯨꯝꯗ ꯁꯨꯕꯗꯨꯅꯦꯕ ꯑꯁꯨꯕ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯦꯕ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯥꯍꯟꯅꯤꯡꯕ ꯆꯥꯡꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯀꯗꯕꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯗꯤ ꯑꯗꯨꯝ ꯈꯪꯉꯤꯅ ꯑꯩꯈꯣꯏ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯁꯤꯁꯦ ꯊꯥꯎ ꯁꯥꯀꯥꯟꯁꯤꯗ ꯍꯩꯖꯤꯟꯒꯗꯣꯏꯕ ꯊꯥꯎꯗꯣ ꯍꯧꯖꯤꯛꯀꯤ ꯊꯥꯎ ꯑꯆꯥꯊꯥꯎꯁꯦ ꯁꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯑꯆꯥꯊꯥꯎ ꯇꯧꯕ ꯌꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟꯅ ꯍꯥꯎꯗꯥꯏ ꯀꯩꯅꯣ ꯃꯁꯇꯔꯗ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯍꯜꯂꯦꯗꯅ ꯁꯥꯍꯜꯂꯀꯥꯟꯗ ꯁꯤꯒꯤ ꯊꯥꯎꯁꯤꯗ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯤꯛꯁꯑꯞ ꯇꯧꯗꯣꯏꯅꯦꯕ
해봐. 또 시대님 거 시대 타오리 칼 까더라 시제 시 타오리 칼 까부지나 하오 보내고 타오리 까더게디 하오게 지들로 물어서 시크레 밤들 간다 막 그래 바타르 키네고 바타르 간다 예 안돼 이상해 봐. 아우 마네만 바타르 키네고 누가 누 야라니 지들로 물어서 짬은 또지. 짬은 소지. 그냥 하고 이제 셔볼라 그리고 하나 자기는 누군 공 살아야 하는 이제 tao qua đây thì tao đi đến tao xem không hay lắm nhỉ 꼭 우리 중국에 우리 파이네 와 Bánh bay charo. 시 굉장히 얌두리해 아 진짜 못 두니 끓이요 시시 지금 아이고 nó sao rồi nó sao à mới sao là nó sao rồi nó 시드나 크랩스 아무가 Krep nanti waiku. 와이쿠도 니니 크랩 사이즈 어떻게 시즈는 거랑 임머린다 자로 한마디 사이 크랩 hỏi Má đúng sai đất vậy à? Má mới cần đấy. rồi sao xem mà không gì mà không được thì à anh đã phá hai Cái này cứ Trong đó. 하우로 된 크랩스 와이쿠 하우브라바 와이쿠도 하우브라바 aku puneng saya enggak. Cách trai rồi. 미는데 Ra xì giống tôi như món này. Hai Việt rồi. Nó người ta Hầu ra rồi. hai bên Việt thì cha thì với chính cha nên là được cha với gì hãy cha. Không đi ra rồi đấy. Không đi Đeo đâu tài. ra. nên cùng ăn chào nó chứ Anh giỏi. Nó gì đâu thì. Qua đi mà. Nó không thành nè. 하우브 뭐 크랩스 안 우실룩드나 짜 미치카요 뭐 콩롱 종치카요 그 어두나 뭐 텐주 얌얌에 매암도 뭐 크랩 사래 하우래 मसीकी ब्लॉग्स के मतंग से रोशन करेंगे है ये ब्लॉग तो कैमरा से हिस्सा ना फिर से ले बियो ये ब्लॉग जो पानी बोला कि लाइक तो वीडियो में नो व्यूज हो बेगना Subscribe to video mo. so please be safe and be Healthy. Bye bye. Choo. good night good night